Mayambu Hamamakta Taram Noksari Manipuri Storyteller's channel Bunungshibiduna subscribe to Biropagi Damak Asukimatic Hangai Litan Takapa Fundoksari Aina Lizari ba Wari Singse entertainment Tamakta Lizaba Warini Wari Singse true story the best over Wari Singdagi Kankalaga Lizabani Masida Swakilanki Bayarugasu Mayam Nangapiu Aina Hauzik Lizagadoriba Wari Asi United Kingdom Hairiba country Sida Laiba Kiningai Oiraba Saukriamaki Matangdani Kiningai Oiraba Saukriasigi Maming Basbi Stup Seer Kowi Basbi Stup Seer Hairiba Saukriasi Yangbada Isam Samba Saukri Malagasu Asing Badadi Yamna Kiningai Oiraba Sapanglaba Saukriamani Thainagi Matamda Saukriasigi Ahanba Mapu Adugi Maming Thomas Basbi Koromi Mana Siraba Matungda Saukriasiga Mari Lainaba Misimina Amasung Yamna Ningai Oiraba Todokaya Ama Tokpa Huraglami Basbi Stup Seer Hairiba Saukriasida Pabluba Mikudi Magadu Siba Loinan Danglami Thainagi Matamda Saukriasiga Mari Lainaba Explain the Wangamdaba Misimina Kayama Tokirami Basbi Stup Seer Hairiba Saukriasiga Mari Lainana Ahan Batokiba Misiminagi Totogadu 1894 Hairiba Sayasida Irami World War II Gi Matamdasu Saukriasiga Mari Lainaba Misimina Kayama Sutokirami Asumna Saukriasiga Mari Lainaba Misimina Topagi Totogadu 1970s Adawai Fawa Satharami Saukriasiga Mari Lainaba Misimina Topagi Totosingadu Anambana Gari accident Tokbada Sikiba Natragana Awangba Zagadagi Makhada Taraga Siba Natragana Ikankangaudana Haksanga Maktabadagi Naharaga Siba Irami Maramasina Miyamna Basbi Stup Seer Hairiba Saukriasibu Kudung Tuningai Oiba Natragana Misimina Tuan Mangamba Pod Amagumna Urami Asumna Saukriasina Misimina Kayama Tolakpadagi Ingso 1978 Saukriasigi Mapu Eramba Nupaduna Saukriasibu Museum Amada Pithoklami Ngasidi Museum asi United Kingdom gi North Yorkshire Koba Mafamasida Laiba Thirst Museum Koba Museum Amagi Phalangda Yaladuna Thamli Saukriasina Museum adugi Phalangda Yaladuna Thamlibagi Maramdi Saukriasigi Mathakta Kanamatana Phamdanabagi Oirami Basbi Stup Seer Hairiba Saukriasibu Sapanglaba Saukri Amani Hairibasi Asengba Oiribazala Masi Kangnabagi Damak Wariasi Mayam Taminarasi Report Amagi Matungina Basbi Stup Seer Hairiba Saukriasida Pamlubadagi Sikiba Mi Masingadu Hompugi Matatawirami Ahanba Saukriasida Pamlubadagi Misimina Tokiba Todogadu 1894 Hairiba Sayasida Oirami Sahi asida Chimni Manungda Pakpa Amotpa Sengdok Sengjin Tauba Nupa Amada Yamna Nganingai Oiba Mawngda Sikibagi Thawdok Ama Thoklami Matamada Waida Saukriasi Basbi Stup In Kauba Dukan Amagi Manungda Leirami Nongma Chimni Sengba Nupa aduga Magi Mamanaba Amaga Basbi Stup In Hairiba Dukan adugi Manungda Yu Thaminarami Yu Thakpa Loiraba Matungda Mamanaba aduna Magonda Nangse Thauna Yam Leiragadi Basbi Stup Seer Hairiba Saukri aduda Phammu Hairami Maramasina Chimni Sengba Nupa aduna Saukri adugi Mathakta Phamlammi Adubu Numid adugi Numidagi Matamda Chimni Sengba Nupa adu Gate Post amada Thori Yaladuna Siraga Leirami Adugi Matung Second World War gi Matamda Saukri asibu leiriba Basbi Stup In Hairiba Dukan asida Lan Soknabada Yauba Canada amasung UK gi pilot kaya amana la aduna Thakpa Saba kaya ama Tawrami Matam aduda Naha Oiriba pilot sing aduna Thakpa Saba Tawruduna Wari Watai kaya ama Sanarami Adubu Loisalakbada Makoina Basbi Stup Seer Hairiba Saukri adugi Matangda Wari Sanaba Horaglami Makoi Mayamdugi Manungda Thauna Pharaba pilot Kharadi Saukri aduda Phamlammi aduga Hairami Saukri asida Phambada Siba Natragana Kudongthiba Nangale Hairibasi Andhabiswasni Adubu Laibuk Thibadi Europe ta German singa Lan Thingnaba Matamda pilot sing aduna aeroplane tungaduna bomb thadabagi mission ama satluraga halakpa matamda Basbi Stup Seer Hairiba Saukri aduda phamkhiba pilot sing adu amata yauramdi Adugi matung Ingso 1968 ta airman anina Saukri aduda phamlammi Adugi matungda makhoi anina car tungaduna airfield da halakpa matamda makhoina thorogliba car adu uzaw amada thomjalami Bakhoi Anibu Hospital da Pukhalami Adubu Lambi da Bakhoi Anima Sikhirami 1970 Hairiba Sahi Adawaidasu Basbi Stup Seer Hairiba Saukri asiga Mari Lainaba Misimina Kaya ama Thokirami Sahi asida Yumkai Saba Mi Kharana Basbi Stup In Hairiba Dukan aduda La aduna Thakpa Saba Tawrami Matam aduda Yumkai Saba Mi sing aduna Bakhoi Mayamgi Manungda Khwaidagi Naha Oiriba Nupa aduda Saukri aduda Phammu Hairami
Maram asina naha oiriba yum saba nupa aduna sakuri aduda phamlammi. Adubu laibak thibadi mathangi numitta naha oiriba nupa adu mana yumthakta thabak suduna leiringai matamda makhada tara aduna sikhirami. Mathangda Busby Stup In hairiba dukan aduna leiriba mafam adawaidagi nupa amakhakna sa phanglaba sakuri adugi matangda warising adu tarammi. Maram asina mahakna dukan aduda la aduna sakuri adugi mathakta phamlammi. Adubu mikup khara leiraba matungda nupa adu heart attack tawraduna sikhirami. Asumna sakuri asida phamluba mising adu mathang sirakpadagi ingsok 1978 hairiba sahi asida sakuri asibu thamliba Busby Stup In hairiba dukan adugi mapu Tonina sakuri asibu dukan adugi makhada leiba beer mayam ama pairaga thamba ka aduda thamlammi. Adu moinamak posai delivery tawba nupa amakhakna dukan aduda posai thinba lakpa matamda makhagi basement da leiriba beer mayam adugi marakta thamliba sakuri adubu urami. Adugi matungda mahana sakuri adugi mathakta phamlammi. Aduga dukan adugi mapu Tony da hairammi phambada asugyamna nungairaba sakuri asibu kari maramgino sisinadabida makhada leiba basement gi kara thamliba. Asumna hairamlaga delivery nupa adu dukan adudagi hankhirami. Adubu laibak thibadi delivery nupa aduna thawriba ben adu lambida accident thoduna mahak sikhirami. Thawdog asidagi sakuri asibu thamliba dukan adugi mapu Tonina sakuri asi yamna khudongthingai oiraba pot amani hairaduna khanba horuglami. Maram asina ingsok 1978 ta mahakna Busby Stup Share hairiba sakuri asibu England gi North Yorkshire da leiba Thirst Museum da thamnabagidamak pithokhirami. Mathaw karamna Busby Stup Share hairiba sakuri asibu sa phanglaba sakuri ama oiraklibano. Kari maramgi sakuri asida phamluba mising adubu siba natragana khudongthiba nanglibano. Masi khangnabagidamak wari asi makhatana taminagise. Thainagi matam ingsok 1702 adawaida United Kingdom gi North Yorkshire hairiba mafam asida leiba Kirby Whiskey kauba khungang amada Thomas Busby kauba nupa ama leirami. Mahak huranba amasung yamna sauganba temper wangba nupa ama oirami. Mahakna Elizabeth kaubi nupi amaga luhongami. Elizabeth hairibi nupi asi Daniel Oti kauba nupa amagi masanupi oirami. Elizabeth ki mapa Daniel Oti hairiba nupa asi lona yadaba sanisapina singba paisa kaya ama semlammi. Mahaksu Thomas Busby na leiriba Kirby Whiskey hairiba khungasigi manakta leirami. Bahangna Kirby Whiskey hairiba khungang adu thadoduna Leeds kauba city amada yum hunglammi. Mafam aduda mahakna mina masak khangbidraba sijinadraba ariba pham ama leirami. Pham aduda lona yadaba thabak tharomsing tawba matamda mina khangba ngamoidaba jaga ama oirami. Mahakna pham aduda yum ama sarami aduga yum adugi maming adubu Denoti Hall haiduna koromi. Daniel Oti na yum aduda mina khangba ngamoidaba ka kaya ama su sarami. Adugi matungda mahakna tuminna mi khangandabida lona yadaba sanisapi coin kaya ama semlammi. Daniel Oti da dongno sadhunu leiriba yum adudagi kilometer 3 chalaga leiba Senhatan hairiba khungang aduda magi masanupi Elizabeth lauriba nupa Thomas Busby gi dukan ama leirami. Maram asina Thomas Busby su Daniel Oti na tawriba lona yadaba sanisapi coin sapa aduda mahaksu yaurami. Asumna makhoi ani lona yadaba thabak kaya ama tawminarami. Adubu nongmadi Thomas Busby ga Daniel Oti ga yamna kanba mawongda marai tawnaraglami. Makhoi anina marai yanaribadu kari matangdano haiba sapsabadi kana amatuna khangba ngalomdi. Adugi matungda numit adugi numidangi matamda Thomas Busby na yu ngaroduna magi dukan aduda halami. Matam aduda magi dukan manungda leiba mana khwaidagi pamjaba sakuri aduda Daniel Oti na phamaduna mahakpu ngairami. Daniel Oti na Thomas Busby da hairammi madudi magi masanupi Elizabeth mafam asidagi pukragani. Adubu Thomas Busby na yamna sawnglibagi maramdi magi dukan aduda leiriba mana khwaidagi pamjaba sakuri aduda Daniel Oti na phammaga leirambaduni. Sawningba hemankhibadagi mahakna Daniel Oti bu dukan adudagi langthokhirami. Numit adugi athengba hingi matamda Thomas Busby na Daniel Oti na leiriba Denoti Hall hairiba yum aduda salammi. Aduga Daniel Oti bu yamna tamthiba mawongda nungdang amana thongmaduna halammi. Adugi matungda mahakna Daniel Oti gi asiba haksang adu mi khangdanaba umang amada losilami. Daniel Oti na ikhang khanghodana mangkhiba adu khanglakpada mafam adwaida leiriba mising aduna mahakpu thiba horaklami. Mamai thangda makhoina Daniel Oti gi asiba haksang adu umang aduda thengdarami aduga mahakpu Thomas Busby na hatpani haibadu khangba ngamlami. Maram asina makhoi mayamna Thomas Busby bu mana leiriba dukan adudagi pharami aduga mi hatpagidamak dandi pinaba honarami.
ꯏꯪ ꯁꯣꯛ 1702ꯒꯤ ꯀꯥꯂꯦꯟ ꯊꯥꯒꯤ ꯃꯇꯝꯗ ꯏꯪꯂꯦꯟꯗ ꯂꯩꯕ ꯀꯣꯔꯠ ꯑꯃꯅ ꯊꯣꯃꯥꯁ ꯕꯁꯕꯤꯕꯨ ꯃꯤ ꯍꯥꯠꯄꯒꯤꯗꯃꯛ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯔꯝꯃꯤ꯫ ꯊꯣꯃꯥꯁ ꯕꯁꯕꯤꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯔꯝꯗꯥꯏ ꯃꯤꯀꯨꯞꯇ ꯃꯉꯣꯟꯗ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯀꯔꯤ ꯄꯥꯝꯒꯦ ꯍꯥꯏꯔꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯃꯥꯁ ꯕꯁꯕꯤꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯌꯨ ꯑꯃꯨꯛꯇꯪꯗꯤ ꯊꯛꯄ ꯄꯥꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯂꯩꯔꯤꯕ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯝꯃꯗꯨꯅ ꯑꯔꯣꯏꯕꯒꯤ ꯑꯣꯏꯅ ꯌꯨ ꯊꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯅꯣꯔꯊ ꯌꯣꯔꯛꯁꯤꯌꯔꯗ ꯂꯩꯕ ꯁꯦꯅꯇꯟ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒ ꯅꯛꯅꯅ ꯂꯩꯕ A61 ꯀꯧꯕ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯖꯒꯥ ꯑꯃꯗ ꯍꯥꯠꯂꯝꯃꯤ꯫ ꯊꯥꯏꯅꯒꯤ ꯃꯇꯝꯗ ꯌꯨꯅꯥꯏꯇꯦꯗ ꯀꯤꯡꯗꯝꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯕꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯕ ꯃꯇꯝꯗ ꯃꯈꯣꯏꯕꯨ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯖꯒꯥ ꯑꯃꯗ ꯍꯥꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯥꯖꯔꯝꯃꯤ ꯃꯗꯨꯗꯤ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯖꯒꯥ ꯑꯃꯗ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯂꯒꯗꯤ ꯃꯈꯣꯏꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯐꯥꯖꯤꯜꯂꯒ ꯂꯩ꯫ ꯃꯔꯝ ꯑꯁꯤꯅ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡ ꯑꯗꯨꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯇꯝꯅꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯊꯣꯃꯥꯁ ꯕꯁꯕꯤꯅ ꯃꯥꯅ ꯁꯤꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯁꯨꯝꯅ ꯁꯥꯞ ꯁꯣꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯥꯒꯤ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯂꯩꯕ ꯃꯥꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯝꯃꯒꯗꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯁꯤꯕ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯅꯪꯒꯅꯤ꯫ ꯊꯣꯃꯥꯁ ꯕꯁꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯒꯤꯕꯦꯠ ꯀꯧꯕ ꯌꯣꯠꯅ ꯁꯥꯕ ꯄꯣꯂꯥꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯄꯗꯨꯅ A61 ꯍꯥꯏꯔꯤꯕ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯂꯝꯕꯤ ꯑꯗꯨꯗ ꯌꯥꯜꯂꯗꯨꯅ ꯍꯞꯇꯥ ꯀꯌꯥ ꯑꯃ ꯊꯝꯂꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯊꯣꯃꯥꯁ ꯕꯁꯕꯤꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯕꯁꯕꯤ ꯁ꯭ꯇꯨꯞ ꯆꯦꯌꯔ ꯍꯥꯏꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯕꯨ ꯊꯝꯂꯤꯕ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯇꯝꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯏꯪꯂꯦꯟꯗꯒꯤ ꯅꯣꯔꯊ ꯌꯣꯔꯛꯁꯤꯌꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯣꯃꯥꯁ ꯕꯁꯕꯤꯒꯤ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯝꯃꯤ ꯃꯗꯨꯗꯤ ꯊꯣꯃꯥꯁ ꯕꯁꯕꯤꯒꯤ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯁꯥ ꯐꯪꯂꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯕꯨ ꯂꯩꯕꯒꯤꯅꯤ꯫ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯊꯣꯃꯥꯁ ꯕꯁꯕꯤꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯕꯨꯠꯀꯤ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯣꯃꯥꯁ ꯕꯁꯕꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯀꯦꯔꯦꯟ ꯔꯣꯂꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯋꯥꯡꯂꯕ ꯊꯣꯃꯥꯁ ꯕꯁꯕꯤ ꯃꯥꯟꯕ ꯕꯨꯠꯀꯤ ꯁꯛꯇꯝ ꯑꯃꯅ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯐꯂꯥꯡꯁꯤꯡ ꯑꯗꯨꯗ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯔꯗꯨꯅ ꯆꯠꯄꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯤ ꯀꯌా ꯑꯃꯅꯁꯨ ꯗꯨꯀꯥꯟ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯒꯅ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯀꯌా ꯑꯃ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯃꯥꯁ ꯕꯁꯕꯤꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯂꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯁꯤꯕ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯣꯡꯊꯤꯕ ꯂꯣꯏꯅ ꯅꯪꯂꯝꯃꯤ꯫ ꯊꯣꯃꯥꯁ ꯕꯁꯕꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯕꯁꯕꯤ ꯁ꯭ꯇꯨꯞ ꯏꯟ ꯍꯥꯏꯗꯨꯅ ꯊꯣꯜꯂꯝꯃꯤ꯫ ꯕꯁꯕꯤ ꯁ꯭ꯇꯨꯞ ꯏꯟ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤ ꯀꯌꯥ ꯑꯃ ꯁꯤꯔꯕ ꯃꯇꯨꯡꯗ ꯆꯧꯀ꯭ꯔꯤ ꯑꯗꯨꯕꯨ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯈꯤꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯪ ꯁꯣꯛ 1978ꯇ ꯕꯁꯕꯤ ꯁ꯭ꯇꯨꯞ ꯏꯟ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯇꯣꯅꯤ ꯑꯔꯟꯁꯣꯅ ꯁꯥ ꯐꯪꯂꯕ ꯕꯁꯕꯤ ꯁ꯭ꯇꯨꯞ ꯆꯦꯌꯔ ꯍꯥꯏꯔꯤꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯕꯨ ꯊꯔꯁ ꯃ꯭ꯌꯨꯖꯤꯌꯝ ꯀꯧꯕ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯗ ꯗꯣꯅꯦꯠ ꯇꯧꯔꯝꯃꯤ꯫ ꯇꯣꯅꯤ ꯑꯔꯟꯁꯣꯅ ꯊꯔꯁ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯁꯥ ꯐꯪꯂꯕ ꯆꯧꯀ꯭ꯔꯤ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯐꯝꯍꯟꯕꯤꯒꯅꯨ꯫ ꯃꯔꯝ ꯑꯁꯤꯅ ꯊꯔꯁ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯁꯥ ꯐꯪꯂꯕ ꯆꯧꯀ꯭ꯔꯤ ꯑꯗꯨꯕꯨ ꯕꯁꯕꯤ ꯁ꯭ꯇꯨꯞ ꯏꯟ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯗꯨꯗꯒꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯆꯧꯀ꯭ꯔꯤ ꯑꯗꯨꯕꯨ ꯊꯔꯁ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯤ ꯀꯌꯥ ꯑꯃꯅ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯊꯔꯁ ꯃ꯭ꯌꯨꯖꯤꯌꯝꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯗꯅꯕꯒꯤꯗꯃꯛ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯕꯨ ꯂꯩꯃꯥꯏꯗꯒꯤ ꯐꯨꯠ 5 ꯋꯥꯡꯅ ꯐꯂꯥꯡꯗ ꯌꯥꯜꯂꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃ꯭ꯌꯨꯖꯤꯌꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯒꯦ ꯍꯥꯏꯕ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃ꯭ꯌꯨꯖꯤꯌꯝꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯒꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇꯗ ꯌꯥꯔꯝꯗꯦ꯫